ꯋꯥꯡꯅꯣꯡꯄꯣꯛꯇ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯇꯦꯛ ꯀꯟꯁꯤꯜꯂꯛꯄ ꯌꯥꯏ꯫ ꯑꯁꯥꯝꯒꯤ ꯇꯤꯟꯁꯨꯀꯤꯌꯥꯗ ꯂꯩꯕ ꯑꯁꯥꯝ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯀꯦꯝꯞꯇ ꯎꯜꯐꯥ ꯑꯥꯏꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯟꯇꯔ ꯐꯣꯔ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯗꯤꯖ (CNEISS)ꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯇꯦꯛ ꯀꯟꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈ꯭ꯔꯦ꯫ CNEISS ꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯠꯊꯔꯛꯈꯤꯕ ꯎꯜꯐꯥ ꯑꯥꯏꯒꯤ ꯑꯦꯇꯦꯛ ꯑꯗꯨꯅ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯁ꯭ꯇꯔꯦꯇꯦꯖꯤꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄꯒꯤ ꯃꯃꯤ ꯎꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯎꯜꯐꯥ ꯑꯥꯏ, ꯄꯥꯔꯕꯇ꯭ꯌ ꯆꯠꯇꯒ꯭ꯔꯥꯝ ꯖꯅ ꯁꯝꯍꯇꯤ ꯁꯃꯤꯇꯤ, ꯑꯔꯥꯀꯥꯟ ꯔꯣꯍꯤꯡꯒ꯭ꯌꯥ ꯁꯥꯜꯚꯦꯁꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯔꯣꯍꯤꯡꯒ꯭ꯌꯥ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯔꯤꯖꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔꯗ ꯀꯣꯛꯁ ꯕꯖꯥꯔꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯦꯂꯥꯏꯟꯁꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯦ꯫ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯖꯦꯅꯔꯦꯜ ꯑꯣꯐ ꯐꯣꯔꯁꯦꯁ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ISI-ꯅꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯈꯠꯍꯧꯗ꯭ꯔꯕꯗꯤ ꯃꯤꯈꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯇꯦꯛ ꯀꯟꯁꯤꯜꯂꯛꯄ ꯌꯥꯏ꯫ ꯈꯨꯠꯂꯥꯏ ꯂꯩꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ, ꯃ꯭ꯌꯥꯟꯃꯥꯔ, ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯠꯊꯔꯤꯕ ꯃꯤꯂꯤꯇꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯔꯤ꯫ ꯇꯝꯄꯥꯛꯇꯅ ꯁꯤꯐꯥꯏꯅ ꯄꯩꯔꯦ, ꯆꯤꯡꯗꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯤ꯫ ꯃꯣꯡꯀꯣ ꯆꯦꯄꯨꯗ ꯂꯩꯁꯥꯕꯤ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ, ꯁꯦꯅꯥꯄꯇꯤꯅ ꯀꯣꯀꯤꯂꯦꯟ ꯊꯥꯖꯤꯜꯂꯝꯂꯦ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯕ ꯇꯝꯄꯥꯛꯀꯤ ꯂꯝꯗꯅ ꯁꯤꯐꯥꯏꯅ ꯄꯩꯔꯒ ꯊꯝꯂꯤ, ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯝꯗꯅ ꯗꯤꯋꯥꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯕꯝꯕꯨꯂꯥ ꯊꯥꯕꯒꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯅ ꯃꯐꯝ ꯀꯌꯥꯗ ꯅꯤꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯏꯔꯥꯡꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯣꯡꯀꯣ ꯆꯦꯄꯨꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯨꯀꯤ ꯂꯩꯁꯥꯕꯤ ꯑꯃ ꯌꯦꯠ ꯊꯪꯕ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ꯫ ꯁꯣꯛꯂꯕ ꯅꯨꯄꯤ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯂꯥꯌꯦꯡꯅꯕ ꯄꯨꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯒꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯂꯣꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯍꯥ ꯀꯌꯥ ꯑꯃ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯈꯨꯗꯣꯡꯆꯥꯅꯅꯕ ꯕꯪꯀꯔ ꯀꯌꯥ ꯃꯔꯨꯝꯁꯨ ꯁꯦꯝꯗꯨꯅ ꯊꯝꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯃꯒ ꯐꯥꯎꯅꯕ ꯌꯥꯕ ꯂꯝꯕꯤꯁꯤꯡꯗ ꯃꯤꯆꯝ ꯑꯃꯠꯇ ꯆꯠꯅꯈꯤꯗ꯭ꯔꯦ꯫ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯔꯥꯡ ꯀꯥꯏꯅ ꯄꯩꯔꯒ ꯂꯩꯔꯒꯁꯨ ꯆꯥꯎꯔꯕ ꯆꯤꯡꯒꯤ ꯂꯝꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇ꯭ꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯍꯣꯕ ꯑꯃꯁꯨꯡ ꯃꯊꯧꯗ ꯆꯦꯛꯁꯤꯟꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯃꯗꯨꯒꯤ ꯆꯩꯊꯦꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯃꯔꯨꯝꯅ ꯐꯪꯂꯤ꯫ ꯑꯋꯥꯕ ꯅꯪꯂꯕ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯇꯠꯇꯅ ꯍꯪꯂꯛꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯥꯌꯃꯦꯡ ꯂꯦꯛꯇ ꯂꯩꯉꯥꯛꯅ ꯇꯨꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯨꯒꯥꯏꯔꯝꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯊꯥꯖꯤꯜꯂꯝꯕꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯤ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯝꯗꯁꯨ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯣꯡꯂꯥꯟ ꯑꯦꯔꯤꯌꯥ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯝꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯑꯦꯟꯁꯦꯟꯇ꯭ꯔꯦꯜ ꯂꯦꯟꯗꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯛꯂꯤ꯫ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯁꯤꯡꯗ ꯂꯥꯟꯗꯥꯕ ꯂꯦꯞꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯗ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ꯫ IRGC ꯌꯨꯑꯦꯁ ꯂꯥꯟꯃꯤ 4,500 ꯃꯤꯗꯜ ꯏꯁꯠꯇ ꯊꯥꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯁꯤꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯂꯥꯟꯗꯥꯕ ꯂꯦꯞꯅꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯃꯤꯗꯜ ꯏꯁꯠꯇ ꯊꯣꯛꯂꯤꯕ ꯍꯥꯠꯅ ꯁꯨꯅꯔꯤꯕꯁꯤꯡꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯏꯔꯥꯟꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯃꯁꯨꯡ ꯏꯅꯔꯖꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯂꯥꯟꯗꯥꯕ ꯂꯦꯞꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯇ꯭ꯔꯨꯊ ꯁꯣꯁꯤꯑꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯊꯥꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯐꯝ ꯑꯃꯁꯨꯡ ꯈꯟꯅ-ꯅꯩꯅꯕꯒꯤ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯋꯥꯔ ꯑꯃꯁꯨꯡ ꯂꯥꯟꯃꯤꯁꯤꯡꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯏꯔꯥꯟꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯁꯤꯡꯗ ꯂꯥꯟꯗꯥꯕ ꯂꯦꯞꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯑꯜ ꯖꯖꯤꯔꯥꯒꯤ ꯃꯣꯍꯝꯃꯗ ꯕꯥꯜꯒꯤ ꯋꯥꯔꯣꯜ ꯑꯃꯗ ꯆꯌꯣꯜ 3 ꯁꯨꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯏꯔꯥꯟꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯄꯥꯝꯗꯦ꯫ ꯋꯦꯁꯠ ꯑꯦꯁꯤꯌꯥꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯒꯥꯔꯦꯟꯇꯤꯁꯤꯡ ꯊꯝꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯌꯥꯁꯤꯟꯅꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯏꯔꯥꯟꯅ ꯂꯧꯈꯠꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯗ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯇꯨꯡꯗ ꯆꯠꯊꯔꯣꯏ ꯍꯥꯏꯕꯒꯤ ꯒꯥꯔꯦꯟꯇꯤ ꯄꯤꯔꯕꯗꯤ ꯏꯔꯥꯟ ꯂꯩꯕꯥꯛꯅꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯟ ꯂꯦꯞꯅꯕꯒꯤ ꯋꯥꯐꯝꯁꯤꯡꯗ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯖꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯄꯨꯡ 24ꯒꯤ ꯃꯇꯝ ꯄꯤꯔꯗꯨꯅ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯃꯈꯜ ꯀꯌꯥꯒꯤ ꯖꯍꯥꯖꯁꯤꯡ ꯆꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯏꯔꯥꯟꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯕꯗꯤ ꯌꯨꯑꯦꯁꯅ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯏꯔꯥꯟꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯁꯤꯡꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟ ꯈꯪꯍꯟꯈꯤ꯫ ꯌꯨꯑꯦꯁꯅ ꯏꯔꯥꯟꯗ ꯀꯤꯍꯟ ꯈꯪꯍꯜꯂꯛꯄꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯁꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔ (IRGC)ꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯁꯤꯡꯗ ꯑꯇꯝꯅꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯅꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ IRGC-ꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯃꯕꯨ ꯐꯥꯔ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤꯅ ꯀꯣꯠ ꯇꯧꯔꯗꯨꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯗ
ꯂꯟꯗꯥꯔꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯗꯁꯨ ꯂꯥꯟꯗꯥꯒꯅꯤ꯫ IRGCꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯅꯦꯠꯋꯥꯔꯛꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯍꯥꯏꯕꯁꯤ ꯍꯣꯁꯄꯤꯇꯥꯜ, ꯏꯃꯔꯖꯦꯟꯁꯤ ꯁꯦꯟꯇꯔ, ꯀ꯭ꯋꯥꯇꯔ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯗꯤꯁꯦꯂꯤꯅꯦꯁꯟ ꯄ꯭ꯂꯥꯟꯁꯤꯡꯗ ꯇꯉꯥꯏꯐꯗꯕ ꯁꯔꯚꯤꯁꯁꯤꯡꯗ ꯑꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯊꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯖꯍꯥꯖꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯕꯗꯤ ꯌꯨꯑꯦꯁꯅ ꯏꯔꯥꯟꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯄꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯔꯥꯟꯅꯁꯨ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯌꯨꯑꯦꯁ ꯕꯦꯖꯁꯤꯡꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯁꯄ꯭ꯂꯥꯏ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯄꯥꯋꯔ ꯄ꯭ꯂꯥꯟꯁꯤꯡꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯌꯨꯑꯦꯁꯀꯤ ꯂꯥꯟꯃꯤ 4,500 ꯃꯤꯗꯜ ꯏꯁꯇ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯁꯤꯡꯇꯟ ꯄꯣꯁꯠꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯂꯥꯟꯃꯤ ꯊꯥꯔꯤꯕ ꯑꯁꯤ ꯏꯔꯥꯟꯒꯤ ꯀꯥꯔꯒꯣ ꯑꯥꯏꯂꯦꯟꯗ ꯂꯧꯁꯤꯟꯅꯕꯒꯤ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅꯁꯨ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤ꯫ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯇ꯭ꯔꯝꯞꯕꯨ ꯁꯧꯒꯠꯇꯨꯅ ꯄꯨꯟꯅ ꯂꯥꯟꯗꯥꯔꯒꯅꯤ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯄꯨꯡ 94ꯒꯤ ꯃꯇꯝ ꯊꯥꯈꯤꯕ ꯑꯗꯨꯕꯨ ꯁꯧꯒꯠꯇꯨꯅ ꯏꯔꯥꯟꯗ ꯄꯨꯟꯅ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯊꯥꯎ ꯄꯨꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯑꯃꯦꯔꯤꯀꯥ ꯌꯥꯎꯅ ꯄꯨꯟꯅ ꯂꯥꯟꯗꯥꯔꯒꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯂꯥꯟ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅꯁꯨ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯆꯥꯎꯅ ꯃꯥꯡ ꯇꯥꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 19 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 4,338 ꯂꯣꯝꯅ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯊꯤꯡꯖꯤꯜꯂꯤꯕ ꯊꯥꯎ ꯄꯨꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯎ ꯄꯨꯕ ꯑꯆꯧꯕ ꯃꯈꯜꯒꯤ ꯀꯥꯔꯒꯣ ꯁꯤꯞꯁꯤꯡ ꯄꯨꯗꯨꯅ ꯆꯠꯄꯅꯤ, ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤ ꯏꯔꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯖꯍꯥꯖꯁꯤꯡꯗꯒꯤ ꯇꯦꯛꯁ ꯑꯣꯏꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯂꯧꯔꯤ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨ ꯌꯣꯔꯛ ꯑꯦꯌꯔꯄꯣꯔꯠꯇ ꯄ꯭ꯂꯦꯟ ꯑꯃꯗꯤ ꯇ꯭ꯔꯛ ꯊꯦꯡꯒꯥꯏꯅꯕꯗ ꯄ꯭ꯂꯦꯟꯒꯤ ꯄꯥꯏꯂꯣꯠ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯦ, ꯄꯦꯁꯦꯟꯖꯔ 32ꯗꯤ ꯍꯤꯡꯍꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯑꯦꯌꯔꯄꯣꯔꯠꯇ ꯄ꯭ꯂꯦꯟ ꯑꯃꯗꯤ ꯇ꯭ꯔꯛ ꯊꯦꯡꯒꯥꯏꯅꯕꯒꯤ ꯊꯧꯗꯣꯛꯇ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯄꯦꯁꯦꯟꯖꯔ 32 ꯔꯣꯝꯗꯤ ꯍꯤꯡꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯒꯥꯔꯗꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯕ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯑꯦꯌꯔ ꯀꯦꯅꯥꯗꯥ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯂꯦꯟꯗꯤꯡ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯈꯥꯝꯕ ꯐꯥꯌꯔ ꯇ꯭ꯔꯛ ꯑꯃꯗ ꯊꯦꯡꯒꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯥꯏꯂꯣꯠ ꯑꯅꯤꯃꯛ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟꯖꯔ ꯑꯅꯤꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯑꯦꯌꯔ ꯀꯦꯅꯥꯗꯥꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯂꯦꯟꯗꯤꯡ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯔꯟꯋꯦꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯅꯥꯀꯟꯗ ꯈꯥꯝꯂꯤꯕ ꯐꯥꯌꯔ ꯇ꯭ꯔꯛ ꯑꯗꯨꯗ ꯊꯦꯡꯖꯤꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯆꯠꯊꯔꯤꯕ ꯐ꯭ꯂꯥꯏꯠ ꯑꯣꯄꯔꯦꯁꯟꯒꯤ ꯁꯔꯚꯤꯁ ꯄꯨꯝꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯈꯤ, ꯑꯗꯨꯒ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯂꯦꯟꯗꯤꯡ ꯇꯧꯔꯛꯀꯗꯕ ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯡ ꯗꯥꯏꯚꯔꯠ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯑꯦꯌꯔꯄꯣꯔꯠꯁꯤꯡꯗ ꯇꯥꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯒꯤ ꯔꯟꯋꯦꯒꯤ ꯃꯅꯥꯛ ꯅꯛꯅ ꯈꯥꯝꯂꯤꯕ ꯇ꯭ꯔꯛ ꯇꯞꯅ ꯊꯧꯖꯤꯜꯂꯛꯈꯤꯕ ꯃꯇꯝꯗ ꯇ꯭ꯔꯛꯀꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯄꯥꯏꯂꯣꯠꯁꯤꯡꯗ ꯈꯥꯝꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯎꯈꯤ, ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯒꯤ ꯑꯁꯦꯡꯕ ꯃꯥꯏꯄꯥꯛꯄ ꯂꯩꯕꯥꯛ ꯔꯁꯤꯌꯥꯅ ꯑꯣꯏꯈ꯭ꯔꯦ꯫ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯦꯡꯕ ꯃꯥꯏꯄꯥꯛꯄ ꯂꯩꯕꯥꯛ ꯔꯁꯤꯌꯥꯅ ꯑꯣꯏꯈ꯭ꯔꯦ꯫ ꯂꯥꯟ ꯁꯣꯛꯅꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯔꯁꯤꯌꯥꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯂꯥꯟ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯀꯥꯟꯅꯕ ꯔꯁꯤꯌꯥꯅ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯁꯤꯌꯥꯅ ꯕꯤꯂꯤꯌꯟ ꯗꯣꯂꯔ ꯀꯌꯥꯒꯤ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯎꯒꯤ ꯃꯃꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯇꯥꯡꯈꯠꯂꯛꯈꯤꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯔꯁꯤꯌꯥꯅ ꯑꯇꯥꯡꯕ ꯃꯃꯜꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯊꯥꯎꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡꯉꯩꯗꯒꯤ ꯊꯥꯎ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯏꯔꯥꯟꯅ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯊꯥꯎꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯂꯩꯕꯥꯛꯁꯤꯡꯅ ꯔꯁꯤꯌꯥꯗꯒꯤ ꯑꯣꯏꯅ ꯑꯇꯥꯡꯕ ꯃꯃꯜꯗ ꯊꯥꯎ ꯂꯩꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯔꯁꯤꯌꯥꯅ ꯆꯞ ꯆꯥꯅ ꯂꯧꯕ ꯉꯝꯍꯧꯈꯤꯕꯅꯤ꯫ ꯃꯈꯥ តាꯅ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯂꯥꯟ ꯑꯗꯨꯃꯛ ꯁꯣꯛꯅꯗꯨꯅ ꯂꯩꯔꯕꯗꯤ ꯔꯁꯤꯌꯥꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯔꯁꯤꯌꯥꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯃꯦꯔꯤꯀꯥꯅ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯆꯍꯤ 4 ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅꯗꯤ ꯁꯥꯊꯤꯅ ꯃꯥꯡꯖꯕ ꯑꯣꯏꯔꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯁꯤꯌꯥ ꯃꯨꯁꯂꯤꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯤꯗꯦꯐ ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯏꯔꯥꯟ ꯇꯝꯅ ꯇꯥꯟꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯁꯤꯌꯥ ꯃꯨꯁꯂꯤꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯗꯦꯐ ꯑꯁꯤꯝ ꯃꯨꯅꯤꯅ ꯏꯔꯥꯟ ꯇꯝꯅ ꯇꯥꯟꯗꯨꯅ ꯆꯥꯎꯅ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯁꯤꯗꯦꯐ ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯌꯥ ꯃꯨꯁꯂꯤꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯏꯔꯥꯟꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯤꯕ ꯑꯁꯤ ꯁꯤꯌꯥ ꯃꯨꯁꯂꯤꯝ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯅ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯏꯍꯧ ꯍꯧꯕ ꯍꯧꯔꯛꯈꯤꯕꯗꯒꯤꯅꯤ꯫ ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯁꯤꯌꯥ ꯃꯨꯁꯂꯤꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯗ ꯏꯔꯥꯟꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟ ꯊꯥꯗꯣꯛꯂꯝꯂꯒ ꯏꯔꯥꯟꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯀꯤꯁꯇꯥꯟꯗ ꯍꯧꯖꯤꯛ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯌꯥ ꯃꯨꯁꯂꯤꯝ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯐꯇꯥꯔ ꯄꯥꯔꯇꯤꯒꯤ ꯊꯧꯔꯝ ꯃꯅꯨꯡ ꯆꯟꯅ ꯁꯤꯗꯦꯐ ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯁꯤꯌꯥ ꯃꯨꯁꯂꯤꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯏꯔꯥꯟꯗ ꯆꯠꯈꯤꯅꯕ ꯐꯣꯡꯗꯣꯛꯂꯛꯂꯤꯕ ꯑꯁꯤ ꯁꯤꯌꯥ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯆꯥꯎꯅ ꯏꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯝ ꯃꯨꯅꯤꯔ ꯑꯃꯗꯤ ꯁꯤꯌꯥ ꯃꯨꯁꯂꯤꯝ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯎꯅꯕ ꯌꯥꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯤꯌꯥ ꯃꯨꯁꯂꯤꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯁꯤꯝ ꯃꯨꯅꯤꯔꯗ ꯈꯝ ꯊꯦꯡꯅ ꯋꯥꯔꯧꯔꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯁꯤꯌꯥ ꯃꯨꯁꯂꯤꯝꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯑꯁꯤꯝ ꯃꯨꯅꯤꯔ
na aremada tahale Asim Munir hariba misak asi Pakistan munungsiba luchingba ama nate. Pakistan maningtamba leiba ama oinaba horakiba ihausingda matam adugi Muslim League ki luchingba Ali Jinanda Siam Muslim singna selgi achoba mating kaya pangki pumnamak adu kauthokpagal doinina Pakistan gi lanmi singna fauba Siam Muslim singbu thawoi bide Maka Mardina Iraq amadi Iran chingba leibak singda leiriba senglaba Muslim furup singi Masajid singa lainirakiba mari sing fauba thadatnaba hotnai hainasu marasi rakibani panba yabadi haujik US Israel amadi Iran ga soknariba lan asida Asim Munirna nakoina na US ta mating pangi haibadagi Siam Muslim sing sauna rakibani hairi pillar manaktagi jovinal manga yauna UG tara fare Police Control Room na ngasi numidang thorok patrol amada ngasi Security Force na more PS ki manung chanba Indo-Myanmar border ki pillar number 77 amasung 82 dagi Jovenal mga yauna pripa ki keda tara fare haidi faraba singi manung da fogok chaw mamang laikai dagi kaitel lakpam Sanjit Elias loichingba kuntraga mari ningthokong mamang laikai dagi Salam Rohit Elias panthung kuntraga mga Waikhong Kairam laikai dagi Khaidem Jackson Elias wangamba kungatarit Awang Lekin Thabi Makha Laikai digi Khetri Mayum Inaw Sana Elias Kumar Jit Kuntraga Taruk amasung Kaikon Makha Laikai digi Sanjam Thoivinaw Kuntraga Taruk yauri adubu Jovenal mga adudi Jovenal Justice Ek ki makha da lokopam thokpa thabak sing lokolagani hairi Singa mari lainaba wahang mapani paukum Home Department na piraktabadagi Commission na while chathakre Manipur Information Commission na numitaraga mga nigi manungda akupa written statement pirang na Home Department da khangankre May 3, 2023 dagi haujik faubada state amasung union lengang na waroisin praktiba Manipur gi tamthiraba lan gi thodok sing na maram oiduna chahi ahum fazila kadaroba faubada internally displaced person IDP sing ohelakliba mioi sing amasung makhoi ga mari lainaba wahang mapan gi paukum pirang na ba Right to Information Act 2005 की सेक्शन 6 की मखादा मणिपुर लेंगा की होम डिपार्टमेंट की सुप्रिंटेंडेंट ऑफ पुलिस DGCR SAPIO दा हंखिबा वांग मापन की पाउखुम एक असिना पीबा मतम की मनुंगदा पिरक तबदगी अपील मथंग मथंग तवरबसु पाउखुम फंगलक्तबदगी मणिपुर इंफॉर्मेशन कमीशन दा फाइल तवरपा अपील केस नंबर 22 ऑफ 2026 की वाइल ngasi कमीशन असिन लौखतुना चथरबा मतुंग दा होम डिपार्टमेंट दा ngasi दगी हौरगा नुमित तारागा मंगानी की मनुंग दा अकुप्पा रिटर्न स्टेटमेंट पिरकनबा कमीशन ना डायरेक्शन पीख्रे RTI की खुथांगदा IDP सिंगा मरी लेनबा तोंगान तोंगानबा वहंग मापन हंखिबा एप्लीकेंट असिगी ममिंग हरेश्वर गोस्वामी अपोकपा प्राणगौरा गोस्वामी कवि वांखै कोनसम लेकाई बॉयज स्कूल लेरुक्तगिनी एप्लीकेंट असिना RTI की खुथांगदा सेप्टेंबर 8 2025 दा होम डिपार्टमेंट की SP DGCR SAPIO दा वहंग मापन हंखिबनी वांग सिंग अदुदी May 3 2023 दगी थोरखिबा मणिपुर की वाथो असे हौरकपदगी एप्लीकेशन असे फाइल तौब मतम फावदा लैबा IDP सिंग अपुनमा मसिंग कयानो सिजनरीबा अपुनमा रिलीफ कैम्प अमसुंग प्रीफेब्रिकेटेड स्ट्रक्चर सिंग मसिंग न कयानो प्रीफेब्रिकेटेड हाउस स्ट्रक्चर सिंग अमसुंग रिलीफ कैम्प सिंग लैबा IDP सिंग मसिंग न कयानो मणिपुर की इरांग असे हौरकपदगी लैखिदबा अमसुंग असो अपन नंखिबा मियोय सिंग मसिंग न कयानो May 3 2023 दगी रिलीफ कैम्प अमसुंग प्रीफेब्रिकेटेड हाउस स्ट्रक्चर सिंग लैखिदबा IDP सिंग मसिंग कयानो अदुगा रिलीफ कैम्प अमसुंग प्रीफेब्रिकेटेड हाउसिंग द अननेचुरल डेथ की थौदोकसिंग पुना कया थोखिबगे अमसुंग करिगुमा थौदोकसिंग असी मखा ताना थोक्तनबा लौखतखिबा थबकसिंग न करिनो टर्मिनल डिजीज इनक्यूरेबल illness की सैथिंग फंखिबा पुनबा इनमेट मसिंग कयानो अमसुंग मखोइगी लायंगनबगिदमा करंबा मखलगी मतिंग पीखिबगे मणिपुर की वाथो असी हौरकपदगी मपुंग फाना मांग ताखनख्रबा अमसुंग सरुक खरा अकायतोय थोहनखिबा पुनबा युमसिंगी मसिंग न कयानो हाइबा यावना May 3 2023 दगिना एप्लीकेशन असी फाइल तौब फावबदा IDP सिंगी दमा प्रपोज तौखिबा अमाउंट फंड कयानो अदुगा सैंक्शन तौखिबना कयानो हाइबना चिंगबा सिनी अदुबु वहांग असिगी पाउकुम SP DGCR SAPIO ना एक असिना पीबा अकंगनबा मतमगी मनुंगदा पिरक्तबदगी एप्लीकेंट असिना October 13 2025 ता लेंगा की चीफ सेक्रेटरी फर्स्ट Appellate Authority da wakatki masida fawba wahang sing asigi paukum fangdabadagi applicant na January 28 2026 ta Manipur Information Commission gi State Chief Information Commissioner da second appeal file tawraduna wakalakhibani Wakarasi Commission na ngasi lokholakpada First Appellate Authority amasung SPIO gi maikai da SPDGCR SAPIO and Netrajina Legal Officer Premchan ga loina na lepki aduga appellate Hariser Goswami Susarugaki ngasigi hearing da appellate gi maikai dagi commission da submit tawkhiba wafam singi manung da Home Department gi matamadugi SAPIO SPDCCR na December 17 2025 ta mahaki RTI December application की पाउखुम अमा पिरक्तुना हंखिबा वांगसिंगी पाउखुम सिंग अदु May 28 2011 दा मणिपुर लेंगा ना थोकपा नोटिफिकेशन नंबर 11/4/2005 AR gi matung inna exemption tawi hairali basi illegal oiba amasung logi mi engda chatnaba yaroidaba wafam ni haiki
aduga mahakna RTI gi khudangda hangkiba wahangsing adu RTI Act asigi section 24 gi subsection 4 na piba provision singi makhada mapung fana paukum piba yabani haiba wafam su fongdokhi loinana Manipur lengana 2011 na thokiba notification adugi matungina paukum piroi haiba yadaba wahangsing ni haiki amaramda March 20 2026 ta ahiba cherol ama October 29 2025 ki reply ki copy ga loinana commission na pido haiba wafam su respondent singi maikai digi fongdokhi adumoinama commission na nakalani gi submission sing tarba matungda appellant oiriba Harrison Goswami the return agreement natraga rejoinder oina supportive case law sing panduna numit humni gi manungda commission na mahaki wafam sing pikhalakna bakhangan baga loinana home department ki SPIO Joint Secretary dana memo of appeal asiga mari leinana akupa written statement ama amasung appellant na submit tawrakpa wafam singda akhanaba reference piduna mari leinaba record file sing amasung Manipur lengana thokiba notification aduga RTI Act 2005 ki section 24(4) ga mari leinaba natraga leinadabagi matangda mapung phaba firep ama launabagi justification ga loinana ngasidagi tharaga numit taraga mangani gi manungda commission da pikhalaknaba direction piki loinana appeal case number 22 of 2026 asigi makha taba hearing mathang thagi kunga mathoi gi ayuk pung taraga mathoi ga minute nifu ga mangada chathanaba lepki